Manipurda hojik thokliba kanglub anigi oiba achouba lanjau asi kaidongai loisingani lanjau asi bu kanana thimchinbigani paukhum amata phangaroidaba wahang asi ngasidi miyamna chamamnaba ama leiri Manipur gi lanjau asi mamangda palamba sarkaar singna thokhanbra mamang thakta leiramba lusingba phamnaiba singi asoibara Manipurda ahanba sarkaar salaiba hokibasi 1963 dagini matam masida Congress Party dagi karakpa laiwai khraba M.Koireng na tamasing sudana ahumlag Chief Minister oiduna sahi taruk pankhi 1967 da United Front gi Laisram Thambau Singna numit tara ni khak Chief Minister oiduna pankhi 1972 gi matamdana MPP gi Mohammed Alimuddin na tamasing sudana sahi amaga tha mangamuk Chief Minister oiduna pankhi 1974 dana Jangmaso Saijana Manipur Hills Union amadi Janata Party ki sarkar ani thokna tamasing sudana sahi ahumlom pankhi 1980 gi matamdana Congress Party ki R.K. Dorendra na tamasing sudana sahi mangamu Chief Minister oiduna pankhi Laan Asi na tamasing sudana ahumlag Chief Minister oiduna sahi taramu Congress sarkar gi oiba lengak leikhi 1988 ki matamdana R.K. Jayachandrana Chief Minister oiduna sahi anirom Congress sarkar leikhi 1990 gi matamdana R.K. Ranbirna Chief Minister oiduna Congress ki oiba sarkar sahi anirom pankhi 1997 gi matamdana W.Nipamacha na MSCP gi tamasing sudana sahi marimuk Chief Minister oiduna pankhi 2001 gi matamdana Radhabinot Koijamna Samata Party gi tha marirom tenaba matam asida Chief Minister oiduna pankhi hairiba sahi asimaktani tamthiraba June 18 gi thodok asi thokhibasi masigi matung tarakpadana 2002 dagi 2017 bhawda leptana Shri Okam Ibobi Singhna Chief Minister oiduna sahi 15 tamasing suna Congress Party gi oiba lengak amalaikhi masigi matung tarakpada 2017 dagi hojik phawda BJP na luchingba sarkar ama leiduna Nongthomam Biren Singhna Chief Minister oiduna lagli haukiba matamda haibadi 1963 da ahanba Chief Minister oiduna pankhiba M.Koireng Singh gi matamdagi hauraga hojik phawba Chief Minister oiduna lagliba N Biren Singh gi matam si phawda palakliba asi sahi humphumuk sure haukiba sahi humpurum asida President rule tararak laikre M.Koireng R.K. Dorendra R.K. Jayachandra Laan Asi amadi Ibobi makoising asina Chief Minister oiduna sahi ni phurom Congress Party gi oiba sarkar leikhi tongan na political party sing haibadi MPP Janata Party Manipur Hills Union MSCP na chingba party sing asina sahi tararom sarkar pairakhi aduga BJP na luchingba sarkar N Biren Singh na Chief Minister oiduna sahi taruk tha khara asi sarkar paiduna lagli hojik lakjaningba wafamdi sanglaba sahi nifu asi Manipur da Indian National Congress na sarkar paiduna lakhi masigi manungda Ibobi gi sahi 15 lengakda tongan ba issue amadi thodok wathok leirakhi haukiba matam asida praja miyamna taliba demand maming oina pallabada Afaspa, ILP, Scheduled Tribe Demand, NRC, asina chingba asi issue uduna lai. Hairiba demand sing asigi matam gi leiramba sarkar singna matam chana thabak oina pangthok piramlabadi hojik oiriba Manipur gi phibam masi oiramloi haina praja miyamna khandaba natte. Ngasi phawda Manipur da matam sangna Chief Minister oiduna lakhiba Ibobi Singhi lengaki matamda Muibana Maoyetagi Sanghan Kitaba Adugumna, Hausiki Prazagi Dimansing Asidanga Tabak Wena, Pangtupiam Labadi, Sri Okram Ibobi, Ishorgumna, Mayamna, Puja Totuna, Latnarambayai. Ibobigi, Sahitaraga Mangagi Congress ki Sarkar Lering Matamda, Hujik Manipur ki Chief Minister Oiriba, N Biren Singh Su, Ibobigi Matamda, Minister Kayar Khan Oirakre. N Biren Singh na luchingba BJP ki sarkar asina sahi taruk tha khara rom palakpa asida ahanba sasan horakpadagi
hꯧzik praja miyamna pamliba demandsing asi pangthuklamba yabani. Sarkar amana tauge pangthokke khanbada pangthokpa ngamloidaba amata leite. Democracy chatpa leibakni kaushinaba haibasi vote pikhiba praja singi laibak thibani. Praja sing hatpa haibasi MLA humfugi maralni haibasi praja miyamna hangnarakli. MLA humfuna praja gi hana khallaga isagi kona khallabadi houzik siriba praja sing asi siramdaba sujai. Haukiba May gi tang ahumda Manipur gi irange haurakpa numit asida India gi Vice President Manipur da laki. Numit asida Chief Minister N.Koireng Vice President lakpa numit aduda Churachandpur da rally chatpa tinglamlaba haujiki Laan Asi thoklamdaba sujai. Handak da phamkiba Assembly session da kukila lawbasingna phamdanaba phamlabadi phatanungda thoklabadi Manipur sarkar gi oiba daito oigani haikibada session phamma numita asi ana amang ata thokriba asi Chief Minister N.Koireng purakpa Santi gi paujela haina hangningi. Houzik paliba sarkar asina Manipur da thokliba irang asi lakshinabani haiduna Manipur gi mafam kharada khulai kaya phagatpa operation tauba asi Manipur gi tampak amasung chinggi lamdam animakta tawbirabadi hena phagani haina su khalli. Tampak ki lamdam khara kaktang operation tauba asina asoiba kaya amasu lakani haingai leite. Matang asida haukiba wari amakhaktang ningsingjage. Haukiba matamda Manipur da Chief Minister oibiramba Yangmaso Saijana nongma numit amada Chief Minister Bangalore mahaki mayum khumanda lakpada jeep amada driver yaudana amadi mahaki escort amata yaudana masana thauraga security yaudana khuyathongi corner da naha mari manga khatnaramba jeep tagi kumtharaga makhut ani thangatuna khamdokhiba asi Chief Minister ama oina mahakna lawkiba thongdang asida Manipur da kangrup ani gi oiba irang asida center amadi state laingakna khamjinbada oithok haingai leite tawge haina khallabadi telaba matamda oithokpa ngamgani.